ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯋꯦꯜꯀꯝ ꯇꯧꯖꯔꯤ. ꯉꯁꯤꯁꯨ ꯑꯩ ꯑꯦꯜꯕꯤ ꯍꯧꯔꯦ. ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯛꯄꯤꯌꯨ, ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ, ꯂꯥꯏꯛ ꯇꯧꯕꯤꯌꯨ. ꯉꯁꯤ ꯅꯨꯡꯊꯤꯟꯒꯤꯅ ꯃꯤꯅꯤꯠ 35 ꯃꯇꯨꯡꯗ ꯃꯤ 2 ꯆꯪꯕꯤꯔꯛꯏ. ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯅ ꯃꯤ ꯀꯌꯥ ꯆꯪꯕꯤꯔꯛꯀꯗꯕ ꯈꯪꯗ꯭ꯔꯦ. ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯧꯁꯟꯖꯔꯤ ꯅꯠꯇꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯛ ꯀꯨ 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 ꯌꯥꯝ ꯀꯨ 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 ꯀꯨ. ꯑꯩꯈꯣꯏ ꯕꯟꯙꯟ ꯒꯦꯝ ꯁꯥꯟꯅꯔꯤ ꯂꯥꯏꯔꯤꯛ ꯄꯥꯅ. ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯪꯕꯤꯔꯛꯑꯣ. ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯦꯜꯕꯤ ꯉꯥꯛꯇꯪ ꯊꯥꯒꯦ. ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯔꯕ꯭ꯔꯣ? ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯅ ꯃꯤꯅꯤꯠ 35 ꯃꯇꯨꯡꯗ ꯃꯤꯅꯤꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯤ. ꯅꯨꯡꯁꯤꯖꯕ ꯑꯩꯈꯣꯏꯒꯤ ꯆꯔꯥꯅ. ꯍꯧꯖꯤꯛꯅ ꯀꯅꯥꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯣꯏꯕ ꯈꯪꯗ꯭ꯔꯦ. ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯔꯕꯣ? ꯀꯔꯤ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯉꯤ? ꯅꯤꯡꯊꯝꯊꯥꯅꯤꯅ ꯁꯥ ꯊꯣꯡꯕ ꯏꯟꯖꯥꯡ ꯍꯥꯎꯕꯅꯤ. ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯏꯛ ꯀꯣꯃꯦꯟ ꯁꯞꯄꯣꯔꯠ. ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ. इचीन इनाव कना कना लैगे? कमेंट. Ma'am support. Sina ma'am handi ingmanina jacket pipa me hiti ingba ka phare. Indam dalu selabanina. Sina ma'am chai sing thongnarabro. Kena lagi cina ma'am support. Ay mobile se nungsiye ngasi dong jare. Sina ma'am kena lagi. Nang support topiyo pung panta ga daure. Ngasaina minit 35 bao kanamta lakte. Minit 35 ga minit 10 pada koi nongmai charana support topirami. Hojikna minit 5 minit 3 ga second 39 kanamda sangbilaktri. Ma'am support topiyo. Sinang mayam support.
Kano. Siram yang komen. Yang support. Ini terus hari. Pantare. Karino, kanano sang 3. Mayam. Kana lagi snow mayam. Si Elvis itu lagi mau ngelakatore. Wow, Citra like to be there. Thank you, Citra. Welcome. Citra chatting chara bro. So, Elvis tharo ento ba. Anda video thangatra bani na. Thabak loraga. Elvis thabane. Thagachari Citra go welcome. Hojikna minute mapan. Da Citra na support bile. Masayna minute 35 matungda charana support bile. Citra chatting chara bro. Amtangdi kumbiro chabirabra chabitiribra. ꯑꯗꯨ ꯂꯣꯏꯔꯒ ꯊꯝꯕꯤꯔꯁꯨ ꯌꯥꯒꯅꯤ ꯑꯗꯣꯝꯒꯤ ꯊꯕꯛ ꯆꯤꯜꯂ ꯇꯥꯔꯒꯗꯤ
ꯆꯤꯇ꯭ꯔꯥ ꯊꯕꯛ ꯆꯤꯜꯂ ꯃꯥꯜꯂꯦ. ꯑꯣꯀꯦ, ꯂꯥꯏꯛ ꯇꯧꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ. ꯅꯪ ꯈꯤꯇꯪ ꯀꯨꯏꯅ ꯈꯣꯡꯅ ꯑꯃꯨꯛ ꯀꯣꯟꯁꯤꯟꯅ ꯂꯩ ꯅꯨꯡꯉꯥꯏ, ꯅꯥꯔꯛꯏꯗꯅ. ꯅꯥꯔꯛꯄꯗ ꯁꯨꯃꯥꯏꯅ ꯆꯤꯡꯊꯣꯛꯄ ꯋꯥꯔꯤꯅꯤ. ꯅꯪ ꯈꯟꯖꯟꯕꯤ ꯅꯪ ꯎꯔꯅꯤ ꯍꯥꯏꯁꯦ. ꯆꯤꯇ꯭ꯔꯥ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯦ. ꯊꯕꯛ ꯆꯤꯜꯂꯕ ꯀꯩꯅꯣ? ꯉꯁꯥꯏꯒꯤ ꯁꯤꯁꯇꯦꯝ ꯂꯥꯛꯑꯦ. ꯃꯤꯅꯤꯠ 16. ꯀꯅꯥꯅꯣ ꯃꯤ ꯆꯪꯕ ꯂꯩꯇ꯭ꯔꯕ ꯀꯔꯤꯅꯣ? ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯤꯒꯤ ꯃꯣꯕꯥꯏꯜ ꯑꯝꯇ ꯄꯥꯏꯅꯗ꯭ꯔ ꯃꯥꯜꯂꯦ. ꯃꯌꯥꯝ ꯀꯅꯥꯅꯣ ꯌꯦꯡꯉꯨꯁꯦ. ꯍꯟꯗꯛ BA ꯀꯥꯔꯝꯃꯤ, ꯍꯟꯗꯛ MA ꯑꯦꯛꯖꯥꯝ ꯊꯥꯗꯣꯏꯅꯤ. माँ तुझे सलाम, माँ तुझे सलाम. ꯐꯖꯩ ꯑꯩꯒꯤ LBꯁꯦ ꯌꯥꯝ ꯐꯖꯩ. ꯐꯨꯜ ꯁꯞꯄꯣꯔꯠꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ.
ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯔꯁꯤꯅ ꯃꯌꯥꯝꯁꯤ ꯃꯣꯕꯥꯏꯜ ꯈꯔ ꯄꯥꯏꯅꯗꯕ ꯖꯥꯠꯂꯥ ꯍꯟꯗꯛꯁꯤꯕꯣ? ꯈ꯭ꯋꯥꯡꯒꯁꯤꯗ ꯍꯀꯥꯝ ꯆꯜꯂꯦ. ꯃꯣꯕꯥꯏꯜꯁꯦ ꯗꯤꯁꯄ꯭ꯂꯦ ꯌꯥꯗꯕꯅꯤꯅ ꯂꯣꯏꯔꯦ. ꯃꯑꯣꯡ ꯀꯂꯔ ꯊꯣꯛꯑꯦ. ꯑꯃꯨꯛꯅ ꯃꯆꯨ ꯑꯃꯨꯕ, ꯑꯃꯨꯛꯅ ꯑꯁꯪꯕ, ꯑꯃꯨꯛꯅ ꯑꯉꯥꯡꯕ, ꯑꯃꯨꯛꯅ ꯑꯉꯧꯕ, ꯑꯃꯨꯛꯅ ꯃꯝꯁꯤꯜꯂꯛꯄ. ꯎꯗꯔꯣ ꯁꯅꯥꯆꯥꯎꯕꯣ? ꯃꯝꯃꯤꯁꯤ ꯎꯗꯔꯣ? ꯄꯨꯟꯁꯤ Krishna Govinda. Krishna block. Hꯛꯆꯥꯡ ꯂꯣꯛꯅ ꯀꯩꯅꯣ ꯑꯗꯨꯝ ꯇꯧ ꯂꯩꯔꯦ ꯁꯤ. ꯏꯆꯤꯟ ꯏꯅꯥꯎ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯕꯣ? ꯀꯔꯤꯅꯣ ꯃꯤꯅꯤꯠ 20 ꯐꯥꯔꯦ, ꯀꯅꯥꯝꯇ ꯂꯩꯇꯦ.
दाव ना है एलबी जे अटवा कहीं चाय सिर कहीं ना अटवा का जी मुबांग में डॉक्टर है अटवा का जी मुबांग tôi cho hô ra mà rồi अटवा को सुदो लौरे ना मैदा 누가 뭐 축상 먹는 생각 거를 không 그래 누가 미래인다 그 남 짝퉁 거 짝 아직도 여기 미래 짝 짝퉁 거야 그 자가 뭐 사갈 그만 되는 거야 당고 뭐로 차례 당고 아니 아니 그러네 당고 뭐로 차례 당고 또 이래. wow đây rằng là Lena blog wow nangi siga miga lawai bungo hai mandro Lena like macam to bio thank you mini kuni thoi ga second kun ka taret chang pada Lena chang bire Lena bu welcome khuram jari lengsim bira pai damakta like macam kapiro like tawroi hoi like tawbinu khubi te nambiu like tawbinu khubi te nambiu Lena blog ai siga mi lakpite thapak lora ngatang time pass tawgan tawbane sana ꯑꯩꯒꯤꯗꯤ ꯒ꯭ꯔꯨꯞ ꯁꯦꯝꯖꯩ ꯂꯥꯏꯛꯀꯤ ꯑꯣꯏꯅ ꯊꯥꯒꯠꯆꯔꯤ ꯑꯩꯁꯨ ꯑꯗꯣꯝꯒꯤ ꯒ꯭ꯔꯨꯞꯇ ꯆꯪꯖꯒꯦ ꯂꯩꯅꯥ ꯑꯃ ꯁꯥꯠꯂꯝꯃꯤ ꯈꯣꯏꯃꯨ ꯑꯃ ꯄꯥꯏꯁꯜꯂꯨꯔꯦ ꯂꯩꯅꯥꯗꯨ ꯇꯣꯡꯉꯨꯕꯗ ꯈꯣꯏꯍꯤꯛꯇꯤ ꯌꯥꯎꯔꯝꯗꯦ ꯆꯥꯛ ꯊꯣꯡꯉꯕ꯭ꯔꯣ ꯂꯩꯅꯥ कमल लेना खंडे सनारेगी लेनारा कबोलेगी लेनारा तखेलेगी लेनारा सिंगारेगी लेनारा नुगारेगी लेनारा केतुकेगी लेनारा चिनी चंपागी लेनारा कोम्बीरेगी लेनारा काबीरेगी लेनारा कामिनीगी केना खंडे एके सिंहा ओजा खुरमजरी ननायना जय कृष्ण अमित वेलकम ओजागी चैनल चंबी दम थागचरी एकेबू एके कर्मा कमाई तौरी नायक तौद्रो लेना चिंबी खरब्रो लेना लाइक तदी तौबिरमो नुंगारी ओजा ओके नुंगाइगदमनी हजी कईदौरीगे एके चाइसिंग चारब्रो मिनी कुनमंगा मतुंगदा अखोई एके चंगई थैंक यू थागचरी ओजा चक चारबो चाद्री अमी चाद्री चक चाद्री चाद्री चाक ओके करिंजांग थोंगे चाकरां थोंगे ममान थोंगे रो एके ममाना चाक थोंगे रो ममाना चाक थोंगे रो एके लेना चेंग खरबो नंग ग्रुप ता ममाना nga macha लेबा अदु चाकरां थों ममान थोंगे रोइबा nga macha thongi kana thongino mamana thongiro mamana thongiro chakto
ꯃꯃꯥꯅ ꯊꯣꯡꯉꯤ ꯃꯃꯥꯅ ꯀꯌꯥ ꯀꯨꯏꯅ ꯆꯥꯛ ꯊꯣꯡꯗꯣꯏꯅꯣ ꯅꯪ ꯀꯌꯥ ꯀꯨꯏꯅ ꯄꯥꯈꯪ ꯁꯥꯔ ꯂꯩꯒꯦ ꯍꯥꯏꯅꯣ ꯅꯪꯕꯣ ꯃꯃꯥꯗꯣ ꯃꯈ꯭ꯋꯥꯡ ꯀꯣꯟꯕ ꯉꯥꯏꯔꯤꯔꯣ ꯂꯩꯅꯥ ꯕ꯭ꯂꯣꯟ ꯍꯥ 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 ꯂꯩꯅꯥ ꯂꯩꯅꯥ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯂꯥꯏꯔꯤꯛ ꯇꯨꯝ ꯇꯧꯕꯤꯌꯨꯀꯣ ꯅꯁꯥꯅ ꯇꯈꯦꯜꯂꯩꯒꯤ ꯂꯩꯅꯥ ꯅꯨꯡꯒꯥꯏꯔꯩꯒꯤ ꯂꯩꯅꯥ ꯁꯤꯡꯒꯥꯔꯩꯒꯤ ꯂꯩꯅꯥ ꯀꯦꯇꯨꯀꯤꯒꯤ ꯂꯩꯅꯥ ꯄꯥꯁꯣꯂꯩꯒꯤ ꯂꯩꯅꯥ ꯀꯨꯏꯔꯔꯣꯏ ꯐꯝ ꯍꯥꯏꯗꯣꯛꯑꯅꯤ ꯑꯣ ꯑꯣꯖꯥꯗ ꯈꯪꯍꯜꯂꯛꯎꯀꯣ ꯑꯣꯖꯥ ꯚꯤꯗꯤꯑꯣ ꯅꯝꯕ ꯂꯥꯛꯀꯦ ꯃꯃꯥꯡꯒꯤ ꯀꯣꯃꯦꯟ ꯄꯥꯎ ꯄꯥꯈ꯭ꯔꯦ ꯏꯕꯦꯝꯃ ꯅꯪꯅ ꯍꯩꯇ ꯇꯥꯔꯤꯕꯣꯔꯦ ꯅꯪꯒꯤ ꯑꯦꯜꯕꯤ ꯒ꯭ꯔꯨꯞ ꯁꯦꯝꯕꯗ ꯑꯩ ꯌꯥꯎꯖꯒꯦ ꯍꯥꯏꯕꯅꯦ ꯑꯩꯅ ꯄꯥꯔꯦ ꯅꯪꯅ ꯇꯥꯗ꯭ꯔꯒ ꯂꯥꯏꯛ ꯇꯧꯔꯣꯏ ꯍꯥꯏꯈꯤꯗꯨꯗꯤ ꯅꯣꯏꯗꯤ ꯑꯦꯜꯕꯤꯒꯤ ꯒ꯭ꯔꯨꯞ ꯁꯦꯝꯃꯤꯗꯣ ꯑꯩꯁꯨ ꯌꯥꯎꯒꯦ ꯁꯅꯥꯔꯩ ꯂꯩꯅꯥ ꯍꯪꯒꯥꯝ ꯂꯩꯅꯥ ꯃꯨꯂꯥ ꯂꯩꯅꯥ ꯄꯣꯁꯣꯂꯩ ꯂꯩꯅꯥ ꯀꯕꯣꯜꯂꯩ ꯂꯩꯅꯥ ꯑꯣꯖꯥ ꯍꯣꯏ ꯌꯥꯎꯗꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯌꯦꯡꯉꯨ ꯐꯖꯅ ꯄꯥꯎ ꯍꯥꯏ ꯄꯥꯈ꯭ꯔꯦ ꯑꯩ ꯀꯣꯃꯦꯟ ꯍꯟꯊꯕꯒ ꯇꯜꯂꯦ ꯅꯌꯥ ꯐꯥꯛꯇꯣꯛ ꯅꯣꯛꯂꯒ ꯑꯃꯨꯛ ꯀꯔꯤ ꯀꯣꯃꯦꯟ ꯂꯩꯔꯤ ꯍꯥ ꯑꯩꯈꯣꯏꯗꯤ ꯒ꯭ꯔꯨꯞ ꯁꯦꯝꯖꯩ ꯂꯥꯏꯐꯀꯤ ꯑꯣꯏꯅ ꯑꯗꯨꯅꯤꯗꯅ ꯅꯪꯒꯤ ꯁꯤꯒ ꯃꯤ ꯂꯥꯛꯑꯣꯏ ꯑꯇꯩ ꯑꯇꯩ ꯀꯩ ꯀꯣꯃꯦꯟ ꯂꯩꯒꯦ ꯑꯇꯩ ꯀꯣꯃꯦꯟ ꯏꯁꯨ ꯏꯗꯅ ꯌꯦꯡꯉꯨ ꯐꯖꯅ ꯄꯥꯎ ꯂꯩꯇꯦ ꯏꯕꯦꯝꯃ ꯑꯗꯨꯒ ꯍꯦꯟꯅ ꯀꯣꯃꯦꯟꯗꯁꯨ ꯂꯩꯇꯦ ꯑꯩꯒꯤꯗ ꯃꯤ ꯂꯥꯛꯑꯣꯏ ꯑꯩꯈꯣꯏ ꯒ꯭ꯔꯨꯞ ꯁꯦꯝꯃꯤ ꯑꯗꯨꯇꯅꯤ ꯑꯇꯩ ꯀꯔꯤꯝ ꯂꯩꯇꯦ ꯃꯈꯥ ꯐꯥꯛꯇꯣꯛꯅ ꯂꯩꯗꯨꯇꯅꯤ ꯑꯗꯨ ꯅꯠꯇꯦ ꯑꯃꯅꯤ ꯌꯥꯎꯗꯦ ꯑꯇꯩ ꯀꯣꯃꯦꯟ ꯂꯩꯇꯦ ꯀꯔꯤ ꯀꯣꯃꯦꯟꯅꯣ ꯍꯧꯖꯤꯛ ꯏꯔꯣ ꯆꯥꯛ ꯊꯣꯡꯉꯕꯣ ꯂꯩꯅꯥ ꯑꯦꯀꯦ ꯀꯗꯥꯏꯒꯤꯅꯣ ꯅꯪꯒꯤꯗꯨꯕꯣ ꯌꯦꯡꯉꯨ ꯐꯖꯅ ꯌꯦꯡꯉꯨ ꯂꯥꯎꯅꯦ ꯊꯥꯖꯗ꯭ꯔꯒ ꯑꯩꯒꯤ ꯀꯣꯃꯦꯟ ꯄꯥꯎꯅꯦ ꯑꯣꯖꯥ ꯂꯛꯈꯤꯄꯨꯔꯒꯤꯅꯤ ꯋꯥꯎ ꯑꯗꯨ ꯂꯛꯈꯤꯄꯨꯔ ꯑꯣꯏꯇꯥꯔꯗꯤ ꯍꯥꯏꯅ ꯁꯤꯡꯅ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯁꯠꯂꯨ ꯍꯥꯏꯅ ꯍꯥꯏꯔꯛꯎ ꯂꯛꯈꯤꯄꯨꯔ ꯈꯨꯃꯟꯒꯤꯔ ꯈꯨꯅꯧꯒꯤꯔ ꯈꯨꯟꯗꯣꯟꯒꯤꯔ ꯍꯥꯏꯔꯛꯑꯣ ꯑꯣꯖꯥꯁꯨ ꯃꯋꯥꯏ ꯆꯠꯀꯗꯧꯕꯅꯤ ꯏꯅꯥꯎꯒꯤꯗꯃꯛꯇ ꯂꯩꯅ ꯆꯥꯛ ꯊꯣꯡꯉꯕꯣ ꯂꯣꯏꯔꯦ ꯑꯂꯨ ꯕꯣꯔꯥ ꯍꯧꯒꯦ ꯇꯧꯖꯔꯤ ꯀꯩꯕ ꯃꯤꯡ ꯑꯣꯏꯅ ꯄꯜꯂꯕꯗ ꯃꯣꯡꯒꯣꯜ ꯀꯥꯏꯗꯦ ꯃꯣꯡꯒꯣꯜ ꯀꯧꯔꯁꯨ ꯀꯥꯏꯗꯦ ꯅꯨꯡꯁꯤꯖꯩ ꯍꯔꯥꯎꯖꯩ ꯂꯩꯅꯥ ꯊꯥꯒꯠꯆꯔꯤ ꯑꯂꯨ ꯕꯣꯔꯥ ꯑꯃ ꯍꯧꯔꯣ ꯇꯤꯜꯍꯧ ꯕꯣꯔꯥ ꯑꯃ ꯍꯧꯔꯣ ꯈꯥꯃꯦꯟ ꯕꯣꯔꯥ ꯑꯃ ꯍꯧꯔꯣ ꯀꯣꯕꯤ ꯂꯩꯁꯥꯕꯤ ꯕꯣꯔꯥ ꯑꯃ ꯍꯧꯔꯣ ꯃꯤꯡ ꯑꯣꯏꯅ ꯄꯜꯂꯕꯗ ꯃꯣꯡꯒꯣꯜ ꯌꯥꯝ ꯅꯨꯡꯁꯤꯅ ꯀꯧꯔꯛꯑꯦ ꯃꯣꯡꯒꯣꯜ ꯂꯥꯏꯔꯤꯛ ꯇꯧꯔꯣꯅꯦ ꯂꯩꯅꯥ ꯅꯪꯕꯣ ꯂꯩꯒꯤ ꯂꯩꯅꯥꯗ ꯀꯨꯔꯥꯛꯅ ꯇꯣꯡꯉꯤ ꯂꯩꯍꯤꯛ ꯆꯨꯀꯦ ꯇꯧꯕꯗ ꯂꯩꯍꯤꯛ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ ꯂꯩꯅꯥꯒꯤ ꯕ꯭ꯂꯣꯛꯇ ꯍꯣꯏꯅꯦ ꯆꯠꯄꯗ ꯕꯥꯔꯇꯣꯟꯒꯤ ꯋꯥ ꯂꯣꯏꯁꯤꯜꯂꯝꯗꯣꯔꯕꯅꯦ ꯍꯣꯏ ꯍꯧꯖꯤꯛ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯆꯠꯅꯔꯦ ꯀꯥꯏꯗꯦ
ꯅꯠꯇ꯭ꯔꯣ ꯑꯃꯤꯠ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯂꯛꯈꯤꯄꯨꯒꯤꯗꯣ ꯑꯂꯨ ꯕꯣꯔꯥ ꯆꯥꯅꯤꯡꯉꯤꯗ ꯑꯂꯨ ꯕꯣꯔꯥ ꯆꯥꯅꯤꯡꯉꯤ ꯃꯥꯅꯤ ꯑꯣꯖꯥ ꯔꯣꯅꯤꯇꯥ ꯋꯥꯎ ꯌꯥꯝꯅ ꯐꯖꯕ ꯃꯤꯡꯅꯤ ꯔꯣꯅꯤꯇꯥ ꯇꯥ ꯙꯦꯟ ꯙꯤꯔꯙꯤꯟ ꯂꯩꯒꯤ ꯂꯩꯀꯥꯗ ꯂꯩꯔꯤ ꯂꯤꯔꯤ ꯍꯨꯝꯂꯤ ꯂꯩꯅꯥꯒꯨꯝ ꯂꯩꯅꯥꯒꯤ ꯂꯩꯀꯥꯗ ꯀꯨꯔꯥꯛꯅ ꯂꯤꯔꯤ ꯂꯤꯔꯤ ꯃꯂꯩꯌꯥꯅ ꯂꯤꯔꯤ ꯂꯤꯔꯤ ꯍꯨꯝꯅ ꯄꯥꯏꯔꯨꯕꯗ ꯂꯩꯅꯥ ꯌꯥꯎꯔꯝꯗ꯭ꯔꯦ ꯂꯩꯅꯥꯒꯤ ꯂꯤꯔꯤ ꯂꯤꯔꯤ ꯍꯨꯝꯕꯁꯤꯗꯤ ꯀꯔꯤꯅꯣ ꯍꯦ ꯏꯪꯕꯨ ꯏꯪꯉꯤꯍꯦ ꯏꯪꯕꯨ ꯏꯪꯉꯤ ꯍꯛꯆꯥꯡꯁꯦ ꯑꯦꯀꯦ ꯀꯔꯝ ꯀꯥꯟꯗꯅꯣ ꯃꯇꯝ ꯂꯦꯞꯄꯕꯣ ꯑꯃꯤꯠ ꯃꯇꯝ ꯂꯦꯞꯈ꯭ꯔꯕ꯭ꯔꯣ ꯌꯥꯝꯅ ꯉꯧꯔꯦꯕ ꯀꯔꯤ ꯉꯧꯔꯤꯕ ꯂꯩꯅꯥꯒꯤ ꯂꯩꯅꯥꯁꯤꯗꯤ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯕ ꯂꯩꯅꯥꯅꯤ ꯂꯤꯔꯤ ꯂꯤꯔꯤ ꯍꯨꯝꯂꯤ ꯇꯈꯦꯜꯂꯩꯒꯤ ꯂꯩꯅꯥꯗ ꯂꯤꯔꯤ ꯂꯤꯔꯤ ꯍꯨꯝꯂꯤ ꯕꯁꯟꯇꯒꯤ ꯅꯨꯡꯁꯤꯠꯂꯤ ꯅꯥꯝꯃꯤꯕ ꯂꯤꯔꯤ ꯂꯤꯔꯤ ꯍꯨꯝꯂꯤ ꯕꯁꯟꯇꯒꯤ ꯃꯂꯩꯌꯥꯅ ꯂꯩꯅꯥꯒꯤ ꯂꯩꯀꯥꯗ 33 ꯃꯤꯅꯤꯠ 34 ꯃꯤꯅꯤꯠ ꯃꯤ ꯑꯅꯤꯈꯛ ꯋꯥꯎ ꯁꯨꯄꯔ LB ꯁꯨꯄꯔ ꯇꯥꯏꯔ ꯔꯦꯀꯣꯔꯠꯅꯤ ꯕꯟꯙꯟꯁꯦ ꯕꯟꯙꯟ ꯕꯦꯡꯗ ꯊꯕꯛ ꯇꯧꯍꯜꯂꯅꯤ ꯕꯁꯥꯅꯤꯗ ꯇꯧꯒꯗ꯭ꯔꯥ ꯊꯕꯛ ꯂꯧꯅꯩ ꯂꯧꯁꯨ ꯀꯥꯏꯔ ꯕꯦꯔꯥ ꯈꯥꯕꯁꯦ ꯀꯥꯏꯔ ꯃꯌꯥꯝ ꯑꯇꯣ ꯂꯩꯕꯤꯔꯝꯃꯣ ꯄꯥꯏꯔꯨꯅꯨ Like.
Tolong kia sana. AK chiên khre, đây là block chiên khre, cái đồng chí lên là không thể. Chiên đây em thắt tới như thế. Canada LBC mi jamang khre, lo sana ba tàu ke. Ama alu bora hogo lo diri mare. Hay dầm. Anh không được. Hay dầm em. Quando? Nó mà không hay dầm ạ. Ông tấn phải nói ra tấn wow. Mobile em lên ngầm đến đây này. Sao là YouTube tagi pesa phangba sino ma'am khara khara mating toro mobile am loge laina gi laika da gi hunam loga tumin ne re alu mundraba kaino kari higal inwaya o laina gi laika da li humba du ga nui mida li hunam loga alu mun logda mare no sine silaktana alu bora mun be jogda mare alu bora hogolo re bo alu bora dan piro o chaga thakke o migi call lakpani mongol o khangja haudre ben dhau khoimugi kola natagana takhetlegi kola laiba koldo lau chasi hoi do chalama phajana tharamo cha phajana hauna lolaga do chage alu bora hogolo rebo alu bora hogolo di jenam bora ma horo adagadi khamen bora ma horo le ol kobi bora ma horo pata kobi bora ma horo kengwe bandan gi mayam nang mobile channel pai ji nang ba logo le sa ko la ni mar amar ta mar ko ito khare la sin de tin no mo de thang imanabi anaba mido dugi hero hero na kay hariba imanabi anaba mido dugi hero nang lau hari do oi ma ai ya
काउनिको लाइक तोबा लेना सीजनी सिगा सच्चै लेनो गाय जगह mana gane चिंगे तो ये kan dari juga si pengalaman itu nih Kolkata mana itu sire surat loi kere emma kau kan siri ba ngai tini oh apa pun dulu ibu isini surat loi kere ngai tini 1893 benarnya pura dari pangan tahun amade sampai mukomongki sekarang tuh yang kira meyan tuh mana video sire surat loi kere ma kana sei surat to namana bi sire imana ba san ge ka hai punti alu bora da pa ga langa thanin na pu all cái này là ngasi din je ko kan belai na pu no di Kita lagi. ni la te na ba tha ni sin le Ini kan apa? supporter sin mana bi sire sa loi kre kana sakke hang mi nang bo Suraj, oja, joy Suraj, oh my god. Suraj, kari tauri, lari pari bra, daga kari honari Suraj. Thaga cari, egin usiba. Cha Suraj la, like tauro Suraj. Suraj, oja ge channel senang subscribe tauro bo, oh oja hai. Kari hage Suraj, like tauri bro. Nang like tauri bro, kai tauri ge Suraj. Tabro Suraj. Nang ojaගේ channel se subscribe taukhabo nang like tauribo kaidaurige leina ibi manang kaidaure alu ngoboda uirabo Suraj chak charabo taye nang koudo Suraj taribo oh Suraj Krishna Chaitanya
ꯁꯨꯔꯖ ꯇꯥꯔꯤꯕꯣ ꯁꯨꯔꯖ ꯀ꯭ꯔꯤꯁꯅ ꯑꯩꯒꯤ ꯏꯁꯇꯦꯄ꯭ꯂꯔꯗꯣ ꯀꯥꯏꯗ ꯆꯪꯉꯕ ꯊꯤ ꯐꯪꯗ꯭ꯔꯦꯗ ꯁꯨꯔꯖ ꯀꯩꯗꯧꯔꯦ ꯑꯣꯖꯥ ꯀꯧꯔꯝꯃꯒ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯂꯩꯅꯥꯒꯤ ꯑꯥꯂꯨꯁꯦ ꯕꯣꯔꯥ ꯍꯧꯕ ꯂꯣꯏꯗ꯭ꯔꯤꯕ ꯀꯩꯅꯣ ꯁꯨꯔꯖ ꯇꯥꯔꯤꯕꯣ ꯂꯩꯅꯥ ꯆꯦꯟꯈ꯭ꯔꯕꯣ ꯁꯨꯔꯖ ꯊꯣꯛꯈ꯭ꯔꯕꯣ ꯉꯥꯡꯀꯧꯕ ꯇꯥꯕ꯭ꯔꯣ ꯁꯨꯔꯖ ꯂꯩꯅꯥ ꯆꯦꯟꯈ꯭ꯔꯦ ꯆꯦꯜꯂꯗꯤ ꯆꯦꯜꯂꯦ ꯍꯥꯏꯔꯝꯃꯨꯀꯣ ꯀꯩꯁꯨ ꯊꯣꯛꯂꯒꯦ ꯍꯥꯏꯔꯝꯗꯦ ꯌꯥ ꯁꯨꯔꯖ ꯇꯥꯔꯤꯕꯣ ꯅꯪꯕꯣ ꯉꯁꯥꯏꯗꯩ ꯀꯧꯏ ꯉꯁꯥꯏꯗꯩ ꯀꯧꯏ ꯇꯥꯗꯦ ꯀꯀꯥꯅ ꯀꯧꯋꯦꯕ ꯉꯁꯥꯏ ꯃꯃꯥꯅ ꯀꯩ ꯍꯧꯅ ꯈꯪꯗꯕ ꯀꯣꯡ ꯀꯥꯡ ꯖꯨ ꯖꯥ ꯖꯧ ꯖꯥ ꯀꯩ ꯍꯥꯏꯈꯣꯏꯒꯤ ꯃꯣꯔꯣꯛ ꯑꯆꯧꯕ ꯁꯥꯃꯨ ꯇꯧꯗ ꯆꯤꯀꯥꯡꯕꯗ ꯑꯁ ꯑꯗꯨꯅ ꯕꯣꯔꯥ ꯑꯃꯨꯛ ꯍꯥꯎꯏ ꯋꯥ ꯆꯥꯗꯦ ꯂꯣꯏꯁꯜꯂꯒꯦ ꯃꯤ ꯀꯅꯥꯝ ꯂꯩꯇ꯭ꯔꯦ ꯄꯨꯡ ꯑꯃ ꯐꯥꯒꯗꯧꯔꯦ ꯄꯨꯡ ꯑꯃ ꯐꯥꯗꯤ ꯕꯥꯏ ꯕꯥꯏ ꯇꯧꯔꯒꯦ ꯏꯆꯤꯟꯅꯥꯎ ꯄꯨꯡ ꯑꯃ ꯐꯥꯔꯗꯤ ꯕꯥꯏ ꯕꯥꯏ ꯇꯧꯒꯦ ꯂꯩꯅꯥ ꯅꯪ ꯁꯨꯝ ꯂꯩꯍꯧꯔꯣ ꯂꯥꯏꯔꯤꯛ ꯇꯧꯗꯕꯤꯗ ꯀꯣ ꯆꯥꯛ ꯇꯧꯗꯣꯔꯦꯕ ꯁꯂꯥꯁꯦ ꯑꯃꯁꯨꯡ ꯊꯣꯛꯂꯛꯑꯦ ꯑꯩꯅ ꯊꯥꯖꯕ ꯃꯥꯁꯦ ꯍꯣꯏ
ꯐꯥꯗꯤ ꯂꯣꯏꯁꯟꯒꯦ ꯊꯦꯡꯀ꯭ꯌꯨ ꯑꯩꯈꯣꯏ ꯂꯩꯅꯥꯅ ꯂꯥꯏꯛ ꯇꯧꯕꯤꯔꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯂꯩꯅꯥ ꯀꯄꯨꯔꯂꯩ ꯂꯩꯅꯥ ꯁꯅꯥꯔꯩ ꯂꯩꯅꯥ ngasi nungdindena sandabasi misi mobile kanam painadraba kaino akhoi oja basantasu changaktre ngasidi sekarang sibana guwahati dai ba phone toreba ai silo na daga mai mujen tauge ada ba tharo jara budore mala kudura kana ne da kula mutanda ya ga jado ga se ga nge oh thagachari मेरी जिंदगी ये तुम बहार बन के के लोइसनबा तौरगे चिनाव मैम नुसीबीदना ngатang कायथोकपिरगा चेंगबिरक्तना सपोर्ट तौबिबीदमक्ता चिना मैमबु थागतचरी हाइनिया लेतना थागतचरी सूरजसु ओजा कौरमगा तुमिन लेखरे लाइक पारिबा करिनो lu di rumah lu di sana ayo अब वासल लेसना मैं बिछल लगे kaya ngasi LBN ek thao so mi jama chang te warin daw ga nam chan
ꯗꯥꯎꯒ ꯅꯥꯕ ꯖꯥꯠꯅꯤ ꯗꯥꯎꯒ ꯅꯥꯕ ꯖꯥꯠꯅꯤ जिंदगी चाजरे थागतपिनु ओजा आई चारे ओजा चाक चारे ओजा ओजादी चारबो ओजा तारी ओजा नेट फत्ते केबा हतैदा निपा मयामदा सोली मई थाबदो केबा ससानदा थारे निपा मयामदा सोलेबा निपा मयाम कायदा तारी ओजा है चाक चारबो ओजा चाद्री कमेंट पाओ केबा ओक्चरे थागतपिनु इसेदो तानिंगदेको है कमेंट पाओ ओके सुरेश हेते उरिए सुरेश ओजागी चैनल से नंग सब्सक्राइब तौरबो हजिता उरिए लेना निपा मयाम कायदरोने निपा मयाम सोलेदा साइन कमेंट उदबा हिता उरे निपा मयाम कायदनो लेना निपा मयाम दा सोली मई थाबदो ससानदा थारे होदा निपा मयाम कायदनो लेना ओके हटाइतने माइ भी ओके सिनाव मैं पुरमा साइड से लोग लगे पुम फारे मैं पुरमा थागत चली लेना सूरज मैंने पु थागत चली मातंग वो रबसु ए चैनल सीधा सपोर्ट तो भी दमकता ओके बाय बाय लेना बाय बाय